ngasi numida waram phong ki patuan tungan ba manipuri si phong sing dagi maroi bi I pau sing myam na thamjagi han bada kangla pau dagi lokasaraga se minister na awang posang bam na sagali bu water amusement park gengsin kre lupa crore ni phurom sang na sagali ba pa si February aroi sarukta myam na sinaragani se minister G20 की समिट मतुंगदगी दी स्टेट असि की तुंगान में सेक्टर असो सेटम क्या था दरगलगनी हाने से मिनिस्टर एन बेरेना फोंदोखरे वाफम मसिंग असि इम्फाल ईस्ट के अवांग पोसंगमम खुनौदा लुपा करोड़ निफुरोम संग सगली वाटर एम्यूजमेंट पार्क रिक्रिएशन पार्क यिंगसिलदुना मांग फोंदोखिबने मांग मखा तारदुना अवांग पोसंगमम सगली वाटर एम्यूजमेंट कम रिक्रिएशन पार्क असि स्टेट असि द लैरिबा प्रजा सिंग असि होकिबा सै निफु यांखै रोम असि ललहौबगी इरांग आपसपागी सैथिंग अमदि Misi mina kya na wakal lai tadaba sarang naba kya si khajikdang oiraba ko naba lenga sina hek horakpadigi miyam na potha naba state ki thakta pagasi semga naba hokibane ahan bada pagasi sembada lupa crore kunna yagadara khalamane adubo component sing asi yambana maram oiraga lupa crore nifu da lepkhibane ki magna makha taradun hai state asi da tungan be amusement park masa senapati bihang mau urkhula masum tamenglong da sagali awang posang bam sari basin state ki thakta sabani maramdi Impal East asi yamna sawi masi state asi gi atai district singdagi su miyamna lakadabana pa asida tungan ba component kya hapsinduna khara masak thona na bo hona ri haki se minister makha ta ki bida handak pangtho ko dori G20 asida yawri balebak sing asi malem gi economy da sar hundra ga manga pai ri balebak sing ni hai ri balebak sing asi apun ba mi phama ma state asina yombu wai bangamba hai basi yamna lebu phabani Pharmacy matung lagi di state asida maru oina industry employment generations health education amadi tourism da hen ba sentang thadarakani haibagi thajaba thamli GST lakpadagi state ki revenue si hanadagi double da hengat pangamle lenga asina transport amadi forest na singbagi tax revise tawrakani property ki tax lownabagi thorang lairi hairaduna haujuk sagali pa pagasi February ki aroi bisarukta losinana bonari ngasi gi yengsin kongset aduda DGP P dongel lamadi ati official kya ya khari atopa paw madana mangki ba PDF phangna ba hen ba technology sejina du TPU association popi pambiyan ba sat ki ba PDF personal amma mapong khangna mangkhre lengang na akan ma miyeng sangbi du na phangna ba TPU haina all Manipur PDF welfare association gi joint secretary MD address na press club ta permission una ba phongdokre mangna makha taradun hai popi pambiyan ba satpada mafam khangna mangkhraba PDF personal adugi maming ningomam premananda singa apokpa dinakawi mak thobal okramaning lekai digine haukiba tang taraga taruk ki ayuk pung taruk rom tarakura thobal ASP na sapi karong PS ta report tawruna ba haibadigi mak sakhibane mak haukiba tang kun phawbada sapi karong police station lairi haina paw phangma loinana Indo Myanmar border manak ta leiba oran top haina khangnaba singa mad leiduna sak saminaramkhe aduga tang kunga mathuidigi mak thiba khangdana leirakhibane state government ahenba technology sejinaduna makpu phangnaba thibiu haina su phongdokhi atop pawamadana CLP raga lainga ki thabak tawgani haibu wakal thadoktuna competition na saruk yaduna thabak sangbiu kemsan RDNPR Minister Y Kemsan haikre haurakliba naha singna CLP raga lainga ki thabak tawgani haibigi wakal thadoktuna competition na saruk yaduna lainga ki thabak sangmangamgani haibigi thajaba lebiu wapam masi haukiba December kunga mangada Bharat ki Prime Minister oiramba Atal Bihari Vajpayee gi mapuk numit ki good governance ki thoram da RD amadi PR gi post marfugamari laukibada sel amata tingna khalaba candidate china yumnam laikai da liba minister gi yumda laktuna asam khudol pot pibi gi thoram da mangna phondokibane mana makha taradun hai mana pangthok liba thabak singa si state asigi minister na tungi mirol kanana ba sel amata tingna amadi lainga sina asumba pam miyoi singda thajaba pi boina pangthok panai ki mai paklaba nupi candidate amana phongdorkibada aihak mamangna tungan ba thabak longna ba exam na saruk yarure adubu amata mai pak mangamkidi handak lenga na sel amata tinghandana aikoi bu thabak hapiba sina taklibadi lenga si asumba khara tawre haiba takle maramaduna horakliba naha singna lairik ningthina tamduna singneba mata yaudana lenga na korak thabak singda exam phajana thabiu haina phongdokhiyari makasa tharak poina panam pauksi ri ge to pamaroi bi pausing myamna thamjagi BJP 2.0 na sahi sida Manipur gi popi amadi drug pungmut muthatkani sei kunthra hena lengak pairam laba kangbu na maram sadabi issue sing sagatuna Manipur kanaba sangshiliba mission na thaihan gadore biren
Saliba saisda Manipur ki popi amadi drug pumut mutat pahaibisi BJP 2.0 ki aset papirepni haibag loinana sei kuntra hena lengak pairam laba kangbu kharana maram zada bi issue sing sagatuna Manipur kanaba sangshiliba mission asibu nathai hananaba kana hotnari haina Minister N Berena maral sikre wapam masing asi Minister N Berena Impal East ki manungsana laiba mai bakul community hall sanga bagi thoramna phungdokhibani Tharamgi athoibak mitunglen oine sarugya ki Minister N Berena phungdokhibada BJP 2.0 asina sahi ama mapung pharakpa madi sahi ani sangshilakuna Manipur gi popi amadi drug pung muthatkani haibasi lenga asigi panamni drug sizinadaba imung laisilaktre popi thabadagi u kokthokibana turel amata ising laisilaktre umang kannanaba amadi lamai sakpadagi kannanaba laikai gi group sema matam hoire loinana laikai na u pambi Sienabagi matamoire, Hausicti, Nuxitpa matamnina, Maiga, Mari Lenava, Tabak Thoram Sing section view, Maiku Tulapada Lekai Sang Duna Maikan Minisi, Magna High, Level activity, Langas in a Hausic Sanction political issues in Havidi, Draki Mayokta, corruption gi Mayokta, identity gi Mayokta, Umang Kanaba Sanction Equamata Wenaba, Sanction Sida, Say Kuntra and a Langak by Ramlava Kangbu Rana. Mission asibu nathai hankinaba manba maram sadaba issue saganaba honabui maramaduna BJP ga puna sakminareba khudimangna aikhoi amata oina manaba thakta laiminanaba sangshiliba mission asibu mapung phanaba amadi miyoi singa sidigi lapna lainaba amadi akhoige manaduna pakhum pidanaba appeal tokhi BJP gi mihat singa amadi BJP ga sakminariba party singi thaumi singa maram sadaba issue topic the talk to Wangang Bidanaba appeal Toraduna CM High. Liminary Pur Masil Gimarakta, Nungsina Handanaba Yabaki Mamitarak Yawi, Maramaduna Maram Sadaba topic discussion da Yobiruno. Makwena Ngang Mangas no Ein Gueva, Lamna Tingsi, Masina Tadana Paminaraga Ngang Nabitabasi, Matam Krale Minarasi handphone to keep. Tambak Lam the Sula Bukan Napiaroi, Pansaki Lamda, Gram Savagi Ayabi Yaudana, Sajin Bayaroi. Municipal area than municipality ayabi yaudu yararoi yum pangsara sabi yararoi singamari tambak the lady kulgi yum sagadaba mapam housing colony khaidopiro flat oina mathon taruk teret ki building oina lenga na saraga lehanaba policy khanaba okre haina man phundoki se minister hai puari ningsing daba sina mareba mazati mama pagi nungsibu leti madurigi thaksi kaksi leraktaba nisha sasin bi thawong kya asi lakpuni Lamgi nungsiba leti ngayaki ithak irangda leibana yumbu oiba aikhoisi lopu yongna tanba haibatu tarabani Manipur kalamsi hairabadi political gi asauba ohong mama mathutai masi BJP na tanangamroi center da leiba BJP gi lusung indigenous miyoi singbu nungsijaba amatu oina khanba lusung singni sei kuntrani phusi da Manipur ka hena sathina sukslakhibani Bharat tilaba matung miyoi khrana tawning batauraga Manipur si pamthu thugairaga thamnamani Maramaduna Yamna Thauna Laina Sangshimina Basangi, Mutkadoroba Manipur Amukta Hingat Halamba Hibisi Lenga Siki Sap Saba Pidimni, Masit Masiki Wakal Hadopio, Naside Equamatani Hibiki Wakalonda, Sangshin Horaglabani Hanesu Magna Fundoki, Atopapa Mandana, Say Naribi Indo Memar Border Pillar number 81 Gimarakta Kariba Fencing Nasidigi Lefan Crack. Say Naribi Indo Memar Border Pillar number 81 Gimarakta Kariba Fencing Ngasi Minister Letpa Hokipna Lusing official team amana Yengsin Kibaga Loinana say Nariba si Yanaba Puraktriba Power Lepna Bakan Indo Memar Border Pillar number 81 Kokta Village Mayada BRTF Nangam Sambal Karibasida Nampuza Torel Yawn meter Kuntrarum Myanmarum Tamba Saita Hunduklam Lagang Sambal Kabagi Tabuksa Tarakpadigi Kulgi Kunjashin Ating Piduna Tabak Leptuna Lady Pamaduda Ngasi TAN Hills Horticulture and Soil Conservation Minister Letpau Hokipna DC Technopal Yamna Ranjans SP Technopal B Golian Mang ADC Morel Abobi BRTF 81 RCC gi OC Manis Punia Amadi Kokta Kolgi Miam Singaluina Punna Yang Minaraba Matung Sayan Lady Mapamadu Fencing Kabigi Tabak Yanaba Puraktriba Pauba Tabak Lepa Haina Yanaki and so Paus the Fundorakli Atopa Paumandana Thobal Dam the Sinkai Sing water supply only ising Purakna Bohona the Mai Pakle Atuba the Miam the Ising Pibangam Lagani Minister Thobal Dam the Sinkai Sing water supply Yona pipe season of the Ising Purakna Bohonavada Nasi Mai Pakangamle Atuba Matam the Miam the Ising Pibangam Lagani Highness Minister N Berena Fundokre
CM na ngasi social media ra thadurak pa horo lamada singda dam amadi marueba turel lok amasung pat sing kangsilak par marmoiraga miyam na thaknabi ising phangdabi khudong chadaba sing mayok nadanaba state lengang na hona duna thawal dam dagi singkai sing water supply yauna ising purona bohona bada mai pakle haikibugulna distribution gi pipe khara lamlong thong area da semni athubada miyam na piba ngamlagani haina CM na su makhata na phungdoki lushilak poina to papong tang miyam na thamjaram ge law uba mahimarong thabaga mari lene da makhal amatagi semka sakat pa tawbigano CLKL Singoi lamlen kan malup CLKL na kon mafam sing haibadi Ningel Kakmayai Sandrakhong Lairong Thel Pitra Phanja Thong Malom na sing mafam singi lopam singda law uba mahimarong thabana singbaga mari lene da makhal amatagi semga sakat pa tawbigano lenga ki mari lene ba loisang na su semga sakat pa gi ayaba pibigano haina lup asigi maikedi gi mari lene ba singi pungning singsilakli Hiramasi matang ngasi Kakmayai gi lampak ta pangtok paw gi mifamada CLKL gi General Secretary Sanatun Hai Ningel Kakmayai Sandrakhong Lairong Thel Pitra Phanjakhong Malem na sing Thobal district ki Hairok Asia gi manungsan mafam sing ngasi lawmi sing namna kundab khul sing ni masing gyam khrab lawmi sing ngasi gi puksak lopam sing ngasi noinari Sanatun makhatan hai handak ikhang khangdana Kakmayai awang lekai gi law pari amaro Park Zau Bulop Mamada Factory Nasingo Sagatpegi Mawong the Tabak Satarako Miam Unare The Manipur Conservation of Paddy Lands and Wetlands Act 2014 Nasigi Matungina Law Unari Balopam Sing the Law Uba Mahimarong Tabanatana Atopatabak Pekalamba Toklabadi Egasigi Matungina Serakong Bay Sanaton High CLKL gi akoi bida lariba ipai pusna thambiram lopam singda law uba mahimarong thabana singbaga mari lenedaba makalam matagi semga sagapa tawbiga noiki bangna hai hokiba kumsing english singaniga kunga mathoi gi November 13 da matamadu gi thobal DC gi kulsingda demarcation tawbina basi thabaga loinana kulsing asi gi lopam sing kanbina bajake masiga iroinana Chandrakhong turel Kakmayai turel ingurok turel na singbigi maru yauna mafam kyada nung kothok padagi turel singi phibam kairakpa ising siengi sang atharakpana singbigi awaba kya mayok narikliwesi yengsin bina basu haijaki haki lopam kanaba CLKL na asobo thodang lawgani hairaduna sanatona makhatan hai kanagumbi singa tangai fadana CLKL na koli mafam singi lopam singa du yonda ba yade hairagadi lupta hana paw biro lopam kanbada aikoi pun thodang lomina saiki ngasigi pawgi mipamaduda CLKL gi atai thopu busingsu saru yakhi Lushilak poina tinba pawm na Kabokai gi itek Nupamacha Sire Karnataka gi Mysuru district ki ti Narsipur taluta Kabokai gi itek sei taraga matoi khakta ngairiba nupi masa ma sikre hena police official amana ngasi phongdokre taluk asida haukiba pung nifuga nipan sida Kabokai gi itek sikiba migi masing ani subaga loinana English singani ga kungani thogi November dagina mari sori hena pawgi likhuna mana phongdorakli Police official do na phongdo pigi matungina Zainat ko nupi masa dungrang numidang wairam ti Narsipur taluk ki manungsana laiba horala hari khungi mafam khangdana mangkibani matungno khunja singi matenga loinana police na thibigi thabak sathabada Nupamacha dunga seyu khundu dagi kilometer amarum lapna laiba mafam amadagi sina phangki haina mangna phongtokli khunja singi matungina Nupamacha do Kabokai eduna khundu dagi sienduna sakhibo oirambe ye heri Amaramna Kabokai du phana bohonari haina forest department officials na phungdorakli aduga hojikoi nadi paw se matang sai lusinjarage amasum myam pun anubab det ngaminasi